Tripura Board of Secondary Education TBSE na louba chahi asigi metric exam da nipan suba position Taraklabi Meitei Macha Bithi Yaona top 10 taba ngamlakkhraba maheiroi sing Tripura ge Chief Minister Dr. Manik Saha na Taramna Okkhre maheiroi sing adu ngarang ayuk Agartala ge Hafaniada leba International Fairground da pangthokpa thoram amada harautyam okhibani Tripura lengak Education Department silaga pangthokhiba thoram aduda sahi asigi TBSE na louba metric exam da top 10 gi manung chanba ngamlakkhraba maheiroi sing taramna okpa aduda nipan suba position Taraklabi Vidya Dighi dagi Meitei Macha Bithi su Tripura ge Chief Minister Dr. Manik Saha na harautyam okhe mahima singi lamda awang ba phida phangle haiduna isaka ke khalaga thabak tawbagi mahut khunai asigi yaipa thoranga mari leina ba thabak thorum singda yauna ba hotnaga dabani haina thoram atu Chief Minister Dr. Manik Saha na phongdokhe panbaya badi Langonjam Bikas amasung Langonjam Radharani gi machanupi Bithi Tripura ge Sifahi Jola District Labor PM Sri Vidya Dighi Higher Secondary School dagi metric exam thakibani mahak hauze hauze Agartala da laiba Kamini Kumar Higher Secondary School da science stream da class 11 tamli TBSE na louba metric exam da top 10 phawagi manungda yaoba ngamlakkhraba Meitei Macha da Langonjam Bithi na ahum subani kumjali sing masamapan hundra tarukki TBSE na louba metric exam da Haigruzam Prasanta Kumar amadi kumjali sing amaga jamapan hundra mapan da L Sopana su top 10 gi manungda yaoba ngamkhibani